destiny. Isan do editor unaram laga ping na thorai. Kamli ba bespa do thoraga college tamna chatli. Mana khangdaba nani matung da nongdairem basu inaragli. Nahan thengnaba numitta thamoi da phawkhiba ihulduna nongdairem ba mabu press tamna purakhibani. Kuina sanglaba tungdani ichan bu uba fangzariba. Ichan do college get lansin grey. Nongdairem ba mana di maran leiraba amagumna get lansin mangam da lehore. Ngahang nupi mabu thorak pangairami adubu ngamdra male hankre. Mana hankibaga ikan kanadana ichan su amuk thawdori. Nongdairem ba maga thengnabagi mahud yaifabaga oina mayoknare. Bespa do khamdaba yadradana khamle. Dayai phaba. How? Kay thabak lay somda. Laytida wa amasum hangningba nangonda. Nahan nongdairem bana kay haige. Kaysu thoidok pa haide. Ado maga nakshinagano. Seng na hairabada nupi angang na khara chopani. Inawbaga yam khenabani nangsu dum khangakanida. Mana nganglibado karimta khantaba nate ichansu yam thazaba saraga. Talleda masaktuga adum male nupi chopa. Aduni ichanbu phaningbagi haibani lana launako. Ado number pinase arai leita tanase. Yaye. Isam samna number launaraga gari do thoraga chatkre. Yaifavadi makut anido thangatlaga haizai. Yes, you are my crush, my bef, my future wife, my everything. Nongdairem ba hankiba oiramde khara lapta ngairami. Isana satkibado obada tung inay. Press ta amu halaklamaga SBI da amung changki. Madudagi thoraklaga rims da thousandki. Nupi magi matung inaba wara male nongdairem bado mayumda oina halakle. Imung da chang da khay pukri mapagi phampham da laklaga phamthai. Koi chatne nupi ni kaina. Manak da yaifavada haraw na famlare. Hairi asumna. Nongdairem bana kaino yam haraw no ida. Yaifavana. Harawe. Haraw mandana na manung changba kawe. Amta chango kige. Mabaldu thanam laga chatki mani chatki baga ring lai. Nongdairem basu kanano haifet ying rubada. Mabaldu makutta pai kiba khangaude. Kadai degi laurubano ichan gi picture du so happy. Ichan my wave thamoi gi emoji amasu thechille. Nongdai langtak nana call do receive tawi. Isanna. Hello, dayai phamba. Ai thabam tawri horel tawrake sawno. Mana wa ngangbaga nangde ichan do call kaki. Mabaldu hanna yingli. Nongdairem bagi thamoi do mihundang dang songi. Nongdaina kaino intorisibo. Yaifavado thorakle. Wai hek sangi nupamcha. Oi, mim call tor amro. Tor amane. Horen torage dudi. Chalage yadre wari sananing bana. Kalak sanu matago mukhaira chatki. Thawaina masida tanaba silibani mana. Nongdairem mana call receive tawkhibado lon na lumlaga yengkibani. Yaifavana chatkibaga inawbado yangna gari thawzal yam phingna mayam balariba maikai du da laurami. Imay manak chatta yadre. Phingna Jensen ki nongdairem basu yaifavana langsilamliba wakhalgi kuyum dudagi nathokle. Machin manaw mamagi manak lai. Palace compound dani lamdam sigi businessmen singi marakta mangsil thariba makhoi gi watana fam semgatpa sanglendani. Makhoi masal lautunaraga amana babu namthana bohna bagi lalong ama oina makhoi kharana kusumbu namthana basilakpani ngasidi. Ama anina di kusumbu aduma ikai khumnabu ulli. Ngangnari bapumbado pangmi oina laklibi ichan sutari. Kusum ngasidi wakhalna phumbang nakibana ichan bu ukide. Amukta asumna tawkidri matam khuding Jacksonna khupthana miyoi pumna mupu yingba mikup nahum singna leisabani. Inaw batahata mamagi manak leplare. Imphal airport ta private jet punna paiminariba business punba imung manung pulap pulami. Kusum dila makhangdagi kaurakpani aduna macha ani bu purakkidabani. Wari du mayaidagi tariba inawbada khudakta dum gyan tai. Kedawgadoribano nupi mana sum khorok thanglaga wai chinaba lauthokpada yadarasi.
ꯑꯩꯒꯤ ꯋꯥꯗꯤ ꯃꯥ ꯄꯣꯊꯥꯍꯜꯂꯁꯤ ꯑꯋꯥꯕꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯣꯏꯌꯨ ꯍꯥꯏꯕ ꯑꯗꯨꯒ ꯃꯇꯣꯡ ꯃꯈꯩꯅ ꯃꯥꯅ ꯆꯥꯒꯦꯗꯤ ꯀꯗꯥꯏꯗ ꯌꯥꯗꯣꯔꯤꯕ ꯏꯀꯥꯏꯒꯦꯗꯤ ꯅꯍꯥꯟ ꯏꯀꯥꯏꯕ ꯌꯥꯔꯦ ꯁꯤꯖꯥ ꯄꯣꯊꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯀꯩ ꯀꯥꯟꯅꯒꯗꯒꯦ ꯅꯪꯒꯤ ꯄꯨꯊꯣꯛꯈꯤꯕ ꯁꯦꯟꯐꯝꯗꯣ ꯑꯩꯈꯣꯏ ꯁꯦꯟꯗꯣꯏ ꯍꯥꯞꯂꯒ ꯍꯟꯖꯤꯜꯂꯒꯦ ꯑꯃꯠꯇ ꯋꯥꯠꯂꯣꯏ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯑꯩꯒꯤꯗꯤ ꯏꯇꯣꯝꯇꯅ ꯄꯥꯏꯔꯒꯦꯗ ꯂꯩꯔꯕꯅꯤ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯑꯁ ꯃꯔꯨꯞ ꯅꯈꯣꯏꯁꯨ ꯋꯥꯈꯜ ꯄꯤꯛꯏꯗ ꯁꯤꯖꯟꯅ ꯄꯣꯊꯥꯗ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯄꯣꯊꯥꯖꯔꯒꯦ ꯁꯨꯃꯥꯏꯅ ꯂꯧꯇꯨꯅꯕ ꯌꯥꯎꯕꯗ ꯀꯌꯥ ꯍꯩꯅꯖꯗꯦ ꯄꯣꯊꯥꯕꯤꯔꯣ ꯃꯔꯨꯞꯀꯤ ꯁꯔꯨꯛꯁꯨ ꯍꯟꯖꯤꯟꯒꯅꯤꯗ ꯁꯣꯏꯗꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯆꯟꯅ ꯃꯄꯥꯜ ꯊꯣꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯔꯦꯟꯅ ꯂꯦꯞꯂꯤꯕꯗ ꯎꯔꯦ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯨꯏ ꯃꯅꯨꯡꯗ ꯂꯤꯂꯥ ꯁꯥꯟꯅꯔꯤꯁꯦ ꯌꯦꯡꯕ ꯀꯩꯗꯧꯒꯦ ꯑꯦ ꯅꯪꯅ ꯀꯗꯣꯝꯗꯦ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯂꯤꯂꯥ ꯂꯣꯏꯒꯗꯧꯔꯦ ꯂꯤꯂꯥꯁꯤꯅ ꯂꯣꯏꯈꯤꯕꯗ ꯏꯅꯦꯁꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯌꯥꯏ ꯇꯤꯛ ꯇꯤꯛ ꯂꯥꯎꯕ ꯃꯆꯥꯅꯨꯄꯥ ꯅꯪ ꯑꯃ ꯂꯩꯅ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯤꯅ ꯀꯔꯦꯝꯅꯔꯤꯕ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯇꯥꯔꯣ ꯂꯥꯎ ꯑꯗꯨꯛ ꯌꯥꯝ ꯋꯥꯈꯜ ꯇꯥꯖꯗꯕ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯃꯄꯨꯟꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖ ꯀꯨꯁꯨꯝꯅ ꯋꯥꯔꯛꯄ ꯋꯥꯍꯩ ꯀꯌꯥ ꯃꯅꯥꯗ ꯍꯥꯞꯈꯤꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯇꯦꯟꯕ ꯊꯃꯣꯏ ꯌꯧꯅ ꯊꯣꯝꯗꯠꯂꯝꯕ ꯋꯥꯍꯩꯅ ꯃꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯊꯝꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯗꯨꯅ ꯆꯦꯟꯆꯠ ꯇꯧꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯋꯥꯖꯥꯎ ꯉꯥꯡꯂꯝꯕꯁꯤꯡꯗꯣ ꯑꯃꯅ ꯑꯃꯗ ꯃꯈꯣꯏ ꯃꯁꯦꯜ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯉꯣꯟꯗꯁꯨ ꯁꯪꯗꯣꯛꯅ ꯌꯦꯡꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯦꯡꯂꯝꯕꯗꯣ ꯎꯕꯗ ꯈꯣꯡꯊꯥꯡ ꯇꯞꯊꯩ ꯃꯌꯥꯝꯗꯨꯕꯨ ꯑꯃꯃꯝꯇ ꯆꯤꯊꯗꯅ ꯌꯦꯡꯂꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯈ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯃꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯈꯤꯕ ꯃꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯃꯇꯦꯡ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯌꯥꯝ ꯃꯔꯛꯇ ꯃꯇꯨ ꯏꯁꯣꯟ ꯁꯣꯟꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯝꯂꯝꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯔꯨꯕꯗ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯡꯂꯛꯏ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯊꯥ ꯂꯤꯁꯤꯡ ꯁꯥꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯃꯥꯒꯤ ꯃꯇꯧ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯅꯤ ꯀꯨꯁꯨꯝꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯕ ꯃꯤꯁꯛꯇꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯃꯔꯨꯞ ꯁꯅꯥꯖꯥꯎꯕ ꯃꯥꯅꯤ ꯁꯅꯥꯖꯥꯎꯕ ꯁꯤꯖ ꯀꯨꯁꯨꯝꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯊꯣꯛꯄ ꯄꯨꯟꯁꯤꯕꯨ ꯆꯞ ꯆꯥꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯃꯄꯨꯔꯣꯏꯕꯅꯤ ꯅꯣꯡꯗꯝꯕꯒꯤ ꯂꯥꯏꯕꯛꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯄꯨꯟꯁꯤꯕꯨ ꯈꯥ ꯁꯤꯛꯇꯨꯅ ꯁꯤꯡꯅꯔꯒ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯅꯨꯡꯒꯨꯝꯕ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯃꯣꯟꯇꯦꯛ ꯃꯣꯟꯗꯨꯝ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯕ ꯃꯇꯤꯛ ꯂꯩꯕ ꯃꯤꯁꯛꯅꯤ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯝꯃꯤ ꯍꯥꯏꯅꯕꯗꯨꯅꯤ ꯏꯇꯦꯛ ꯇꯦꯛꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯊꯥꯖꯗꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ ꯉꯁꯤ ꯃꯌꯥꯝꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯄꯥꯕꯨꯡ ꯁꯅꯥꯖꯥꯎꯕꯒ ꯁꯛꯇꯝ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯑꯣꯡ ꯐꯟꯅ ꯂꯦꯞꯁꯪꯂꯛꯄꯗꯣ ꯎꯕꯗꯒꯤꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯏꯅꯥꯎꯕꯗꯤ ꯑꯗꯨꯃꯛ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤ ꯏꯃꯥ ꯀꯨꯁꯨꯝꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯃꯥ ꯀꯧꯕꯁꯦ ꯇꯥꯕꯗꯅ ꯍꯦꯜꯂꯦ ꯃꯌꯥꯝꯗꯨ ꯉꯛꯄ ꯀꯨꯁꯨꯝꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯕꯗ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯇꯧꯖꯩ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯣ ꯃꯔꯨꯞ ꯅꯪꯗꯤ ꯑꯅꯤꯁꯨꯕ ꯃꯄꯣꯛ ꯂꯩꯕꯅ ꯉꯟꯅ ꯆꯠꯈꯤꯕ ꯑꯣꯏꯔꯦꯀꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥꯕꯨ ꯂꯥꯛꯆꯕ ꯃꯤꯗꯣ ꯅꯆꯥꯒꯤ ꯏꯇꯤ ꯈꯪꯍꯟꯒꯦ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯈꯜꯂꯨꯗ꯭ꯔꯕ ꯋꯥꯍꯩ ꯃꯆꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕꯗ ꯀꯨꯁꯨꯝ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯅꯤ ꯆꯦꯟꯊꯔꯛꯏ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯕꯗ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ ꯃꯃꯥꯒꯤ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯑꯣꯟꯁꯤꯜꯂꯒ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯆꯦꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯅꯥꯃꯠꯇꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯧꯔꯛꯇꯦ ꯀꯨꯁꯨꯝꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯕ ꯃꯤꯁꯛꯇꯨꯅ ꯃꯥꯒꯤ ꯇꯦꯕꯜꯗꯒꯤ ꯆꯦꯕꯥꯡ ꯑꯅꯤ ꯂꯥꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯥ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯇꯦꯕꯜꯗꯒꯤ ꯃꯈꯣꯏꯅ ꯂꯧꯅꯈꯤꯕ ꯋꯥꯔꯦꯞꯇꯣ ꯂꯧꯔꯒ ꯄꯤꯁꯤꯜꯂꯤ ꯃꯇꯝ ꯀꯨꯏꯅ ꯂꯧꯖꯔꯣꯏ ꯃꯤꯅꯠ 15 ꯈꯛꯇ ꯈꯥꯏꯗꯣꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯕꯥꯡꯁꯤꯡꯗꯨꯗ ꯏꯔꯤꯕꯁꯤꯡꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯥꯈꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯆꯦꯕꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯥꯏ ꯄꯥꯕ ꯂꯣꯏꯔꯕꯗ ꯏꯃꯥꯕꯨ ꯇꯣꯛꯍꯟꯒꯗꯧꯔꯤꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯃꯥꯅꯤ ꯀꯗꯧꯅꯗꯧꯔꯤꯕꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯛꯇ ꯌꯥꯎꯔꯒ ꯏꯕꯨꯡꯉꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯃꯥ ꯑꯁꯤ ꯄꯨꯔꯒ ꯍꯟꯈ꯭ꯔꯣ
Nakhoi sarau puthokiba seldo amata watana nayumda senpham oina thilake. O nupi ni ima to halage sinine. Fare fare ima po thamiro. Mama bu yinglaga hairei. Madu tabada kusum yaningdana machade yingli. Inaubana mayambagi manak changsilake tawi. Yambo nongdaire mama kutsat thangali. Inauba to minalaiki. Kusum potharani khanbada ataidude harawi. Misakti amatani haraudaba. Maru lukthai aduga maga khai. Nongdaire mana mayamda amuk yingaglaga. Ngasidagidi imagi mahut aina silani. Ibungo. Yambo. Kusum ge inaubaga mitta pina thumatna. Thamoi pina nongdaire babu yingse. Maru lukthakiba sanal chawbagi maruptaso. Maru luktharambadagi nauphet tawna mai hegalei. Mayamdo nganthoklamma mai thongdo maksinei. Nongdaire mana makha tathari. Private jet sigi inakiba deal sigi matung inna. Aigi pabongna senpham tangkhai ama puthoki. Aduga nakhoi ataina punsilaga tangkhai ama puthoki. Masida yanakibagi matung inna. Aigi pabonggi apambagi mayokta leirakpa misakto group sidagi lauthokpa. Group tagi lauthokiba matamda puthokiba senpham mangzaba. Wafam sida yanakibagi nakhoigi khutyek loina yauri. Ngasi aigi imabu mittagi pi tahankiba. Thamoi sokankiba. Masi aigi pabongbo miraibani singnabani. Maramsina ngasidagi nakhoi pumba group sidagi tokpatai. Nakanda family umi saksiga aiga khaktana jet sibu senagani. Madu yaroi. Yadrabasu yare. Tawning motoro. Court jet hagera kanada takege takning mawfamda taklo. Mai thivana tana karisu fangloi. Lakliba pawmi singda onsilaga official oina ngasidagi lamdamsigi private jet oina leiriba Caesar Private Limited amadi Salai Private Limited ani sikhakna ran tawjuragani. Nupa thokna wafamdo thupsillamlaga makhoi halaknaba sem sari. Ichen mabo hanna yengamda chatkiba obada nongdairembado mama yenglaga ima hanbiramo. Kadaidano kuiroi asai phawdani. Machagi aningbada yetludre adum thadokre. Pung tarok makai tasilakpa mamsilakpa horakpada ichel priestagi thorai. Bespa do engine gangge tawringe nongdairamba changsilakpada obada makhut lepi ngaksu ngakle ichen gi nakta leplaga nasangamdabro imungi minaba yawbra yawde aduga kaigi ai thenge kona hairo wadu fathada lamnaga nongdairembado nathairamnaga chatki matawda sawning loidaba kana su leite khutum tasilaga nangumini bimcha amana aibu thawaida bekte yabra aina kedor ke yenguna ichen leifam yorakpada mamle thenglakpada sanathoini ima sarai kaino nongmata thengdaba nangna ngasi thengise ichen do mapi hongna khumai ho no yambung hoigine imungi kaido thengnarakpa adudang hak pali haigumdana nang kaiduda adum leiro tongan chadabi punna leinaba adum tawri sengone masasida maugi wakhalda leirabaneba kaiduna ai chatho alagi sinine sum haibani ai su yambungda lepe aduga manasu lepi sidi lepo ai dine adum phamza horage ho sibada kapina balairuye sakthibi nupa phabase pakhe phangdabani chalo he nupa bu kaino nambul torendane amangba tawbadongna bari da leiko kapina baduna lishing ani helaga nek paidune miro leisadaba aigide is kayadano hipare nang loisilone bottle na thomi ichena bottle do oklaga ising thai aduga hairi sindradi kaino nana edi ko chatchatlubagi warabanina chak thongziraklage chattabi leibanangna hauna cha bahaiduni natra thong kaino na tom hingduni na tamsilu ichen sulila taraga chak thongatkre mana tawribado sanathoi sunungai banate adubu practical notebook hayeng pikhataba yadamana adum sillaga leire chak loibak ani da punna chak saminai haw bana loire he leiga sa hawmandana mahawg amta khangdre
ꯂꯩꯁꯥꯕꯤꯅ ꯅꯔꯩ ꯀꯦꯠꯇꯕꯩꯅꯤ ꯆꯥꯎ ꯑꯗꯨꯝ ꯅꯇꯟꯗꯤ ꯇꯜꯂꯒ ꯆꯥꯕ ꯂꯣꯏꯕꯒ ꯏꯆꯟꯗꯤ ꯄꯣꯞ ꯇꯥꯈꯩ ꯇꯨꯝꯈꯤ ꯁꯅꯥꯊꯣꯏꯁꯨ ꯅꯣꯠꯕꯨꯛ ꯁꯤꯟꯕ ꯂꯣꯏꯁꯤꯜꯂꯒ ꯑꯍꯤꯡ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯅ ꯇꯨꯝꯊꯈꯤꯕꯒ ꯏꯆꯟꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯈꯤ ꯁꯣꯝꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯌꯨꯝꯗ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯒꯨꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯦꯞꯄꯤꯔꯛꯄꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯀꯨꯁꯨꯝꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯌꯥꯝꯅ ꯄꯣꯛꯆꯈꯤꯕꯅꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯍꯥꯟꯈꯩꯗꯒꯤ ꯀꯥ ꯍꯦꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯛ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯃꯄꯨꯔꯣꯏꯕ ꯁꯅꯥꯖꯥꯎꯕꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨ ꯃꯩꯔꯥ ꯆꯥꯛꯂꯨꯛꯁꯨ ꯀꯠꯂꯤ ngasi nongdairembana mamagidamak lepiramdrabadi kusumgi aroiba ningsa honkiba numit oiramkibasu yai adubu madumakti thokidre mathangi ayungni macha anibo kusumna manakta kawi ngarangdagi mama ibemase pukning nungsibagi mami ama taribani macha anibo yingna kusumna isa anidane imawa khara haige Mama, engonda haidodi mande. Yamungda khara yam hayo. Chumi, nang yamungdani. Mama na haigadoriba wase. Ibunga, ngarang ichana haikiba wapamdo thabakto ontholase. Ima potharage. Yumdane nena tana nakhoibu nakolaga leirage. Koi thokpa tawda hairakpani. Maramdi macha nongdairemba kuina sangna waikoi suba heiti. Mama yi wapam sida meeting do to panakanda yinglaga namdana aise sumaina babungi thogai mayam se aina khanjaba matam yotringe hekpu handore madu tabada inawaga kusumga punna hairi kanabuno kanasunate ima nachada tham tangi matam pibiyo hairamlaga hagolaga chatki inawbana mama da kesinaraga hai mama yamung sangarang dagi kenom itaw tawi ko Machagi makokta nanthabiraga kusumna nangi yamungse phanayam phana horakpani kamaina tawkribano mamasu khangaudre thabak mayamse maching phattaba mangonda loina namsinbasu mamasu pakhatlibani adubu yengba tabani egi chanabu soiba honade chatkriba nongdairemba magi kada halaklaga kagi balcony machadu da thorai Nongpok olaga saba yumni ayuki koro hanbana chingyadagi thorakpa udra makso lechilna sandorakliba thaktorakpa koro hanba magi mangaldubo mitkupta yingi khud ani maksu pikhawdu humjilli magi kokta mama kusumna hairakkiba wado khanjillude ichanbuni hana lamsilakliba masi angangsinane aise kayada thonu olalliba aduga Hina mamonda fauribo ihulsina kaino thikini karigumba thamoida fauribo ihulsina nungsibo iramlabadi nongdairembagi mityengi wangma lana chatpadi ngammoina pimjana wakhalna ungliba nongdairembabu tongdagi yaifabana konsilaklaga kaino khoi sanase ngasidi wakhal yam nungaitaba malida kaishu tawdeda yaifaba ai imagi mohutsilagi leple ai Adudi yam sathina faina thengmallabani ha nongdairemba punsisi angakpa ahongmana pik thalliko angakpa ahongma maraksida thamoi haiba posakse palamdrabadi kharaga su nungairamgudabani khalurage yam waida wajasana nungsiba hairuba thamoise hoida kharasu wagadabani natradi punsigi wari fajagadrane Winning Warriors ano ay aroiba changing amada yengkige agi punsigi nungsiwari ngasidagi kutsuna irage nongdama mangonda ihalaroi karamba changi thamoigi sangi nungsibagi changi ha mataksida yaifabagi phone do ring lai yaifabasu haigi yauna Hello Ichan ngasai call toro hairambado kei lerage dada o amta payo ko Nakongdagi mobile do tungda thamlaga nongdairembada hai amta thoki mana thoki bado hanna yingde
Makut anido pikhang manungda chena paisali maya krak chikne. Chatkriba yaifabadi lona nongdairemba magi matau yenglibani. Ichaning hak tang haifam thokpa hairamlaga adum thamkrabani. Machin thokna kana sutaroidaba khonjelda nongdairemba mathanta haise. Nangno aining boiso. Naktani. Angawba ibo makeup thokanbiramba. Atayde igi mitta utchaisalam kiba ngaktani. Nangba igi khufam nungda faisilaga thamgani. Kaigumba igi thamoisina yaninglabudi. Leiduna khakchen mangamhaloi. Mittamna ushinjay khadang khaze inkali. Pikhaw humliba khutta fandoklaga mathamoi inthazana bohonai. Yaifaba masu mapu phattabagi mitingna nongdairembada yengduna leiri aduga khanjay. Nongdairemba nangi aningba khudingmak aina thugaigani. Ai buluna taw sanai bungo. Mabuk fattabagi minok ama pina chimbal chinglaga nokse. Maruf ani sigi wakhal torbal aniga pangkhakni. Yaifabagi hogi thamoigi lalongda nongdairembana lan thengnanaba ngamgadoribra. Nongdolgi karong matana khangani. Mitmangda tasengna yeknaba oina lepa maksunate. Momon nokpa yeknabani yaifabadi nongdairembagi. Yaifabana tambadagi pau tarabada kalakpana thumatlaba mapukning warakpa ngamsadabasingdo punsanari. Mana hekta adumaina aikhoidagi henba yaroi. Upay amana namthagadabani. Karigumba mana thabakta mai ansangiba thoklabadi aikhoigi aningbadi loina kaiba tabani aduna mabu halase. Thoyenbana aduni haijinba semjinba wahi watana themlaga mabu thazalaga lakthokpadagi phibamse yoraklaga irailaina nathoanbadi yaroi. Handa hospital sanaba crore manga lakthokke tawusu oidre. Thoibina magi sibo thawaina piro yauna pidriba sala. Loan singdabagi manang nu paidonduna mari tora sala natraga. Ngasaidagi tumina tariba yaifawa watap nangaglei. Ai shirasu mabudi nungai lamoi. Ai khudombisida leiduna puraklibani. Usukuibase magi lanthum-pumba aigi oiba haibase. Masi mangphaunagani soidana. Thoyenbana nongmade khoigi maikhumse mana khangakani. Matamduda hingni haibudi thazade. Thoibina yam chumba wani. Ma khangandana drug phapu haluredana. Mane de hauzik aikhoibo asengma marupni khanjari. Yaifabana mana khangaktringe aina mawu mahanta angani. Ai yaifabani. Napal tawna akhaba mino kaloina na makha tari. Henthoi nongdairembana nangbo marak ama yam pamsabado hauzik nangna mu chingthok singthokla kaihaugadabani. Maduda thoihenba thoibi amadi aina ngaklo pipigani. Mahakpu chen mangamhalloidabani. Hauzik ma tha amu matam lori wakhal pothanaba masai khoina pothalloidabani. Thoihenbana phajai nangi wakhaldo. Henthoi nangdi kari khali. Aina mabu nungsiba pamjabadi phaude. Adubu mayamgi ningba thungnaba pangthokpa taredana ai tawgyong. Kalakpena nokminnei fatsu fatte miyuiba nangi kalakpagi mayaise.